ꯂꯥꯛꯑꯣ ꯉꯁꯤꯗꯤ ꯆꯦꯜꯂꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯇꯜꯂꯤꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯆꯪꯈ꯭ꯔꯣ ꯑꯁ ꯑꯗꯨꯒꯤ ꯅꯠꯇꯦꯕ ꯇꯣꯝꯕꯅ ꯔꯣꯖꯔ ꯀꯩꯅꯣꯅꯦ ꯅꯅꯥꯎꯒꯤ ꯁꯨꯔꯥꯠꯁꯨ ꯂꯣꯏꯈꯤꯕ ꯀꯨꯏꯗ꯭ꯔꯤ ꯅꯨꯄꯤ ꯆꯦꯜꯂꯒꯦ ꯍꯥꯏꯁꯤꯕ ꯔꯣꯖꯔ ꯌꯥꯝ ꯀꯥꯛꯅ ꯏꯅꯥꯎ ꯅꯨꯡꯁꯤꯕꯒꯤꯅꯦ ꯅꯨꯄꯤ ꯊꯤꯗꯣꯏꯁꯦ ꯊꯋꯥꯏꯗꯣ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯄꯨꯛꯅꯨꯡꯗ ꯆꯪꯍꯟꯈ꯭ꯔꯒꯦ ꯏꯆꯥ ꯑꯣꯏꯅ ꯄꯣꯛꯀꯦ ꯇꯧꯕꯅꯤꯗ ꯑꯗ ꯐꯤꯔꯣ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯏꯆꯥ ꯁꯦꯝꯍꯧꯒꯦ ꯈꯟꯖꯕ ꯍꯥꯏꯇꯥꯔꯦ ꯇꯣꯝꯕ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯦ ꯏ ꯀꯥꯕꯅꯗꯤ ꯂꯣꯏꯔꯦ ꯔꯣꯖꯔꯅ ꯂꯥꯎ ꯑꯕꯦꯝꯁꯨ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯠꯈ꯭ꯔꯦ ꯍꯣꯇꯦꯜ ꯑꯃꯗꯅꯤ ꯔꯣꯖꯔꯒꯤ ꯍꯛꯆꯥꯡꯗꯒꯤ ꯖꯦꯀꯣꯕꯀꯤ ꯊꯋꯥꯏ ꯊꯣꯔꯛꯏ ꯔꯣꯖꯔꯅ ꯑꯁ ꯖꯦꯀꯣꯕꯅ ꯉꯁꯤꯗꯤ ꯂꯩꯁꯥꯕꯤꯒꯤ ꯐꯝ ꯍꯥꯏꯗꯣꯛꯍꯟꯈ꯭ꯔꯣ ꯍꯥ ꯔꯣꯖꯔ ꯇꯞꯅ ꯑꯁ ꯑꯩ ꯇꯜꯂꯤ ꯑꯕꯦꯝꯁꯨ ꯇꯞꯅ ꯑꯩꯁꯨ ꯇꯜꯂꯤ ꯖꯦꯀꯣꯕꯅ ꯔꯣꯖꯔ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯋꯥꯁꯨ ꯉꯥꯡꯕ ꯉꯝꯗ ꯑꯕꯦꯝꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯁꯣꯛꯄ ꯉꯝꯖꯗꯦ ꯖꯦꯀꯣꯕ ꯅꯣꯛꯊꯣꯔꯛꯏ इज्जतसु अꯩꯅ लौबीखो हाइब्रा रोजर काउथोक्तना यारोइचो ये अस अबेम ngakna kaibano ha kaishu nati Jacobna da nangai nungsiradi abem se ete Roserna abem leramoko barum changluge Roser bathroom janglaga sor sang hongdo i Jacobna oiroi nang ai janglaktradi yaroidori Roser makhuto fatka kallaga masal tasilaga chalakano amta ngaikoko aduidi sada chalo ai thawai oirasu noi myam se loisina ngamloiba punna leiradi senaba ngamni Pabumu senagadra nangbu thorakpa ngaigadra natubu senagadra putha ngamjadre Roser mamai du tathoi mirror du da yenglaga pakhatpana yadre Jacobna aduk nu pathoktaba abemdi bathroom da wari sanaribadu phone wari sanabo oiraboi khalami Roser thorakle abemgi manakta nakna phami abem jelase abem tapna nasana yarbra ada jelaga mari leinadradi phatte thunade haye ado aidi nangi nasa sokpase pakhatle Jacobna as oiroye adu hairaga Roser da thawai do fatchangre ek changkhibaga abembo manakta singsilaga numitida makhoi ani so amata oire asomdana jitna kupna senabana brozen ki plan khudima mai pakpa ngamkhide Doctor duga jitka wari sanarami jitna ai mi thazarake Doctor na security budi thamjai adubu sir aiso ijanu bido piklibanina ima baba su ahaloiri yumgi nupi angangda sumaina kiyan basidi yamna laibak macha da bakawe Doctor mina pharoina phatrati hidak leite haiduni adubu aikhoi jekshin bhaisidi khwaidagi phagani wabiganu sir na mirol tarakti fawbudi aikhoi puna hotnaminase phani sir aiso ngamjaba level da sir bu phagatna hotnajage somdana silluba khudingmak arema tarakpaduda brozendo sauningmana loire brozena noine mi amata oiroi achauba chaubana baba noi mi amata oiroi haisine nanaw anida kautho yumna baba na thorau haiko hoi baba
ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯅꯤꯁꯥ ꯆꯥꯕ ꯃꯆꯤꯟ ꯃꯅꯥꯎ ꯐꯥꯏꯕꯣꯛ ꯑꯅꯤꯗꯨꯁꯨ ꯃꯄꯥꯅ ꯊꯣꯔꯛꯎ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ꯫ ꯐꯠꯇꯕꯗ ꯃꯄꯥꯗꯒꯤ ꯍꯦꯟꯕ ꯃꯄꯥꯟꯂꯝꯗ ꯂꯩꯔꯕꯁꯨ ꯒꯨꯟꯗꯥ ꯑꯣꯏꯔꯤꯕ ꯅꯣꯡꯃꯥꯟ ꯑꯃꯗꯤ ꯅꯣꯡꯁꯥ ꯃꯄꯥꯅ ꯊꯣꯔꯛꯎ ꯍꯥꯏꯕꯗꯨꯗ ꯌꯥꯔꯗꯨꯅ ꯇꯤꯀꯦꯠ ꯀꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯑꯕꯦꯝꯗꯣ ꯍꯜꯂꯛꯇꯕꯒꯤ ꯃꯦꯝꯃ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯎꯍꯧꯕ ꯃꯤꯅꯗꯤ ꯑꯦꯂꯦꯛꯁꯀꯤ ꯃꯔꯨꯞꯀꯤ ꯃꯅꯤꯡꯗ ꯇꯣꯡꯂꯒ ꯆꯠꯈꯤ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯔꯝꯃꯤ꯫ ꯁꯨꯅꯤꯇꯥꯗꯤ ꯃꯆꯥꯅ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗꯨꯗ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯔꯣꯖꯔ ꯃꯃꯥꯅ ꯋꯥꯔꯧꯔꯤꯕꯗꯨ ꯈꯪꯉꯤ꯫ ꯀꯔꯤ ꯋꯥꯍꯩꯅ ꯃꯃꯥꯒꯤ ꯋꯥꯔꯧꯕꯗꯨ ꯐꯍꯟꯒꯅꯤ ꯍꯥꯏꯕꯗꯨꯗꯤ ꯈꯪꯂꯝꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯔꯣꯖꯔ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯗ ꯈꯨꯔꯨꯝꯂꯒ ꯀꯞꯄꯤ꯫ ꯂꯥꯏꯅꯤꯡꯊꯧ, ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯅꯈꯣꯏꯅ ꯎꯔꯝꯂꯕꯗꯤ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯌꯨꯝꯁꯤꯗ ꯆꯪꯍꯟꯕꯤꯌꯨ꯫ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯃꯐꯝꯁꯦ ꯃꯍꯥꯛꯀꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯃꯄꯥꯟꯗ ꯂꯩꯕꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯒꯤ ꯏꯅꯥꯎꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯤꯟꯕꯤꯌꯨ꯫ ꯁꯨꯅꯤꯇꯥꯅ ꯆꯪꯂꯛꯄꯗ ꯔꯣꯖꯔꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯔꯣꯖꯔ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯈꯣꯡꯗ ꯀꯣꯜꯂꯒ, ꯏꯃꯥ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯁꯨꯅꯤꯇꯥ ꯐꯝꯊꯔꯛꯏ꯫ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥ, ꯅꯪꯗꯤ ꯀꯩꯁꯨ ꯈꯪꯖꯗ꯭ꯔꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯦ? ꯏꯃꯥꯗ ꯋꯥ ꯂꯣꯠꯀꯅꯨ꯫ ꯀꯩꯗꯧꯔꯒꯦ? ꯁꯦꯡꯅ ꯍꯥꯏꯌꯣ꯫ ꯏꯃꯥ, ꯑꯩꯈꯣꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯅꯠꯇꯦ꯫ ꯕꯥꯆꯧꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯏꯄꯥꯝꯆꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗ ꯑꯩꯈꯣꯏ ꯇꯣꯟꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯁꯨꯅꯤꯇꯥ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯔꯛꯏ꯫ ꯀꯔꯤ? ꯁꯤꯗ ꯄꯦꯟꯗ꯭ꯔꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕꯤ ꯑꯕꯦꯝꯕꯨꯁꯨ ꯗꯥ ꯇꯣꯝꯕꯅ ꯀꯥꯔꯟ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯑꯕꯦꯝꯕꯨ ꯆꯦꯜꯂꯛꯄꯅꯤ꯫ ꯁꯨꯅꯤꯇꯥ ꯃꯆꯥꯕꯨ ꯀꯣꯜꯂꯒ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯃꯈꯥ ꯇꯥꯔꯅꯨ꯫ ꯏꯃꯥ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯔꯦ꯫ ꯔꯣꯖꯔ ꯃꯃꯥꯒꯤ ꯃꯊꯥꯅꯨꯡꯗꯒꯤ ꯀꯞꯄꯒ, ꯑꯩꯈꯣꯏ ꯇꯣꯟꯒꯤ ꯐꯤꯔꯣꯜ ꯌꯧꯗ꯭ꯔꯤꯉꯩꯁꯤꯗ ꯑꯩ ꯏꯆꯥ ꯄꯥꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗ ꯏꯆꯥꯗ ꯆꯪꯈꯤꯅꯕ꯫ ꯁꯨꯅꯤꯇꯥ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯤ꯫ ꯏꯃꯥꯒꯤ ꯁꯅꯥ, ꯅꯪꯅ ꯅꯅꯥꯎ ꯅꯨꯡꯁꯤꯕꯁꯦ ꯏꯃꯥ ꯂꯣꯏꯅ ꯈꯪꯉꯤ꯫ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯗꯣ ꯊꯨꯡꯖꯔꯣ꯫ ꯏꯃꯥꯅ ꯕꯣꯔ ꯄꯤꯔꯕꯅꯤ꯫ ꯏꯃꯥꯒꯤ ꯇꯣꯟ, ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣ꯫ ꯅꯌꯥꯝꯕꯅ ꯅꯪꯕꯨ ꯉꯥꯏꯔꯤ꯫ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣ꯫ ꯏꯕꯦꯝꯍꯜꯁꯨ ꯇꯥꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯝꯅ ꯁꯨꯝ ꯋꯥꯗꯨꯅ ꯂꯩꯔꯗꯤ ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯀꯩꯅꯣꯝ ꯈꯟꯈ꯭ꯔꯅꯤꯅꯦ꯫ ꯇꯣꯛꯑꯁꯦ꯫ ꯁꯨꯅꯤꯇꯥꯅ, ꯆꯠꯂꯣ ꯃꯇꯣꯝꯗ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯆꯥꯛ ꯂꯣꯏꯔꯒ ꯃꯃꯥ ꯀꯧꯔꯛꯀꯦ꯫ ꯍꯣꯏ ꯃꯃꯥ꯫ ꯃꯔꯨꯞꯁꯤꯡ ꯑꯗꯨꯁꯨ ꯍꯔꯥꯎꯕꯒꯤ ꯌꯦꯟ ꯊꯣꯡꯗꯨꯅ ꯃꯊꯛꯇ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ꯫ ꯔꯣꯖꯔ ꯃꯊꯛꯇ ꯀꯥꯔꯛꯏ꯫ ꯑꯕꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯒꯗ꯭ꯔꯥ, ꯃꯔꯨꯞꯁꯤꯡꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯒꯗ꯭ꯔꯥ ꯆꯞ ꯂꯦꯞꯄꯒ ꯂꯩ꯫ ꯅꯥꯀꯟꯗꯒꯤ, ꯏꯇꯨꯅ ꯃꯔꯨꯅꯤ, ꯀꯃꯣꯟ꯫ ꯑꯗꯨ ꯍꯥꯏꯔꯒ ꯔꯣꯖꯔꯒꯤ ꯃꯈꯣꯡꯗꯣ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯑꯣꯏꯅ ꯇꯞꯅ ꯊꯥꯡꯖꯤꯟꯈꯤ꯫ ꯁꯣꯝꯗꯅ ꯔꯣꯀꯤꯅ, ꯏꯁꯦꯟꯁꯦ ꯂꯥꯛꯇꯦꯅꯦ, ꯑꯩꯈꯣꯏ ꯆꯥꯕ ꯍꯧꯔꯁꯤꯔꯣ? ꯂꯤ ꯀꯟꯅ, ꯕꯥꯏ ꯔꯣꯖꯔ, ꯑꯩꯈꯣꯏ ꯍꯧꯔꯦꯀꯣ, ꯅꯪꯗꯤ ꯑꯕꯦꯝꯒ ꯆꯥꯔꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯂꯤ ꯍꯥꯏꯔꯞ ꯅꯣꯛꯏ꯫ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ꯫ ꯏꯔꯤꯛꯅ, ꯆꯥꯅꯤꯡꯕꯒ ꯐꯥꯎꯔꯝꯃꯔꯣꯏꯗ, ꯄꯨꯛ ꯊꯜꯂꯝꯃꯅꯤ꯫ ꯔꯣꯀꯤꯅ, ꯍꯩꯅꯗꯦ ꯅꯣꯏꯁꯦ, ꯃꯤꯅ ꯃꯇꯨ ꯆꯦꯜꯂꯒ ꯏꯔꯥꯡꯅ ꯅꯣꯏꯅ ꯇꯧ ꯂꯩꯔꯣ꯫ ꯄ꯭ꯔꯦꯝꯅ, ꯌꯥꯔꯦꯕꯣ, ꯅꯪꯁꯨ ꯈꯣꯡꯂꯒ ꯈꯪꯂꯅꯤ ꯍꯥꯏꯗꯨꯅꯦ꯫ ꯔꯣꯀꯤꯅ, ꯑꯩ ꯍꯨꯏ ꯅꯠꯇꯦꯀꯣ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗꯨꯗ ꯔꯣꯖꯔ ꯍꯨꯏꯒ ꯈꯣꯡꯂꯒ ꯅꯥꯟꯅ ꯀꯥꯈꯠꯂꯛꯏ꯫ ꯅꯣꯛꯃꯤ ꯃꯣꯟꯗꯥꯒꯗꯨ ꯅꯨꯡꯉꯥꯏꯅ꯫ ꯃꯔꯨꯞꯁꯤꯡꯗꯨ ꯆꯞ ꯂꯦꯞꯄꯤ, ꯆꯞ ꯃꯥꯟꯅꯅ꯫ ꯖꯦꯀꯣꯕ, ꯔꯣꯖꯔꯅ
ꯍꯥꯎ ꯔꯣꯀꯤ ꯉꯛꯅ ꯄꯨꯂꯞ ꯆꯦꯟꯃꯤꯟꯅꯩꯔꯣ ꯅꯊꯧꯔꯣ ꯂꯤ ꯏꯔꯤꯛ ꯄ꯭ꯔꯦꯝ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯃꯥ ꯔꯣꯀꯤꯅ ꯅꯪꯁꯦ ꯊꯋꯥꯏ ꯑꯣꯏꯔ ꯐꯥꯎꯕ ꯃꯉꯥꯎ ꯊꯤꯗ ꯀꯣꯏꯁꯦ ꯔꯣꯖꯔꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯇꯤꯌꯦ ꯁꯣꯝꯗꯅ ꯗꯥ ꯇꯣꯝꯕꯅ ꯑꯕꯦꯝꯗ ꯀꯥꯔꯟ ꯇꯥꯕ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯣꯃꯣꯔꯥꯏ ꯆꯨꯔ ꯂꯩꯔꯦ ꯑꯗ ꯏ ꯀꯥꯔꯛꯄ ꯂꯤꯅ ꯉꯥꯏꯈꯣꯅꯦ ꯅꯪ ꯌꯨꯝꯗ ꯆꯪꯕ ꯌꯥꯔꯕꯣ ꯑꯩꯁꯨ ꯈꯪꯗꯦ ꯒꯦꯠ ꯃꯌꯥꯗ ꯂꯦꯞꯄꯒ ꯅꯈꯣꯏ ꯃꯌꯥꯝꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯄꯥꯕꯨꯡ ꯊꯣꯔꯛꯑꯦ ꯇꯣꯟ ꯀꯔꯤꯒꯤ ꯏꯆꯥꯅ ꯄꯤꯇꯠ ꯄꯥꯗꯠꯄꯗꯧꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯅꯣ ꯌꯨꯝ ꯆꯪꯉꯣ ꯍꯥꯏꯔꯛꯑꯦ ꯑꯗꯩꯗꯤ ꯑꯩꯁꯨ ꯀꯞꯄꯦ ꯄꯥꯕꯨꯡ ꯀꯧꯔꯗꯨꯅ ꯌꯨꯝꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯅꯦ ꯂꯥꯏꯅꯤꯡꯊꯧꯅ ꯆꯥꯟꯕꯤꯔꯕ꯭ꯔꯥ ꯑꯩꯈꯣꯏꯕ ꯑꯩꯁꯨ ꯈꯪꯗꯦ ꯗꯥꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗꯒꯤ ꯊꯣꯔꯛꯂꯒ ꯃꯊꯛꯇ ꯂꯦꯞꯂꯒ ꯂꯩ ꯑꯗꯩ ꯑꯩꯅ ꯆꯪꯂꯒ ꯑꯕꯦꯝ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯂꯨꯕꯅꯤ ꯔꯣꯀꯤ ꯃꯄꯤꯔꯥꯗꯤ ꯆꯦꯜꯂꯤ ꯑꯗꯨꯒ ꯂꯛꯅꯔꯛꯏ ꯐꯔꯦ ꯑꯗꯨꯅ ꯑꯄꯥꯠꯄꯗ ꯍꯌꯤꯡ ꯊꯥꯖꯤꯜꯂꯦ ꯔꯣꯖꯔ ꯅꯣꯛꯂꯒ ꯍꯣꯏꯗ ꯐꯖꯕ ꯋꯥꯐꯝꯗꯤ ꯅꯠꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯗꯗꯥꯒꯤ ꯃꯆꯥ ꯑꯣꯏꯅ ꯍꯜꯂꯛꯈꯤꯅꯤ ꯚꯥꯏ ꯅꯣꯏ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯀꯥꯏꯅꯅꯤꯡꯗ꯭ꯔꯤꯌꯦ ꯄ꯭ꯔꯦꯝ ꯀꯞꯊꯣꯔꯛꯏ ꯚꯥꯏ ꯑꯩꯈꯣꯏꯁꯨ ꯅꯪ ꯋꯥꯠꯄꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯦ ꯏꯔꯤꯛꯅ ꯌꯥꯔꯦꯕꯣ ꯀꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯌꯣ ꯂꯤꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯈ꯭ꯔꯕꯅꯦ ꯄ꯭ꯔꯦꯝꯅ ꯃꯤꯅꯥꯏꯁꯤꯡꯁꯤꯗꯤꯕ ꯑꯩ ꯀꯩꯁꯨ ꯉꯥꯎꯗ꯭ꯔꯤꯀꯣ ꯔꯣꯖꯔꯅ ꯀꯥꯟꯗꯦ ꯍꯧꯔꯁꯦ ꯏꯔꯤꯛꯅ ꯈꯔ ꯌꯥꯝ ꯊꯛꯆꯤꯜꯂꯣ ꯄꯥꯋꯔ ꯂꯩꯅꯕ ꯔꯣꯖꯔꯅ ꯀꯔꯝꯕ ꯃꯇꯥꯡꯒꯤ ꯄꯥꯋꯔꯅꯣ ꯔꯣꯀꯤꯅ ꯌꯥꯔꯦ ꯇꯣꯛꯁꯦ ꯅꯣꯏ ꯀꯥꯔꯟꯗꯣ ꯅꯨꯄꯤ ꯀꯣꯏꯗꯕ ꯑꯩ ꯏ ꯌꯥꯝ ꯀꯥꯔꯦꯕ ꯁꯥꯎꯅꯤꯡꯗꯅ ꯃꯧ ꯑꯣꯏꯅ ꯀꯣꯏꯅꯤ ꯍꯧꯖꯤꯛ ꯂꯤꯅ ꯇꯣꯛꯆꯩꯌꯦ ꯔꯣꯀꯤꯅ ꯑꯗꯨꯁꯨ ꯑꯩꯒꯤ ꯊꯥꯏꯅꯒꯤ ꯄ꯭ꯔꯤꯌꯥꯗꯣ ꯄ꯭ꯔꯦꯝꯅ ꯍꯩꯔꯗꯤ ꯄꯥꯈꯪ ꯅꯠꯇ꯭ꯔꯕꯣ ꯅꯪꯅ ꯃꯧ ꯄꯥꯝꯃꯤꯁꯤꯕꯣ ꯔꯣꯀꯤꯅ ꯅꯆꯤꯟꯅꯔ ꯀꯦꯟꯗꯧꯕ ꯋꯥ ꯉꯥꯡꯀꯅꯨꯀꯣ ꯄꯤꯌꯣꯔꯅꯦ ꯄꯤꯌꯣꯔ ꯄ꯭ꯔꯦꯝꯗꯤ ꯉꯥꯎꯕ ꯈꯔ ꯍꯧꯔꯕꯅꯤ ꯄꯤꯌꯣꯔ ꯑꯣꯏꯔꯗꯤ ꯄꯤꯌꯣꯔꯤ ꯂꯧꯋꯣ ꯃꯧꯁꯥꯕꯤꯒꯤ ꯋꯥꯔꯤꯗꯣ ꯊꯤ ꯇꯨꯀꯠꯆꯩꯌꯦ ꯔꯣꯖꯔꯅ ꯅꯤꯁꯥ ꯄꯥꯟꯕ ꯍꯧꯔꯛꯑꯦꯍꯦ ꯄ꯭ꯔꯦꯝꯅ ꯅꯪꯂꯣ ꯅꯪꯕꯨꯅꯤꯕꯣ ꯄ꯭ꯔꯦꯝ ꯑꯃꯨꯛꯁꯨ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯆꯤꯜꯂꯤ ꯑꯗꯩꯗꯤ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯐꯣꯡꯗꯣꯔꯛꯑꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝꯗꯨ ꯍꯥꯏꯗꯣꯔꯛꯑꯦ ꯏꯄꯥ ꯑꯃ ꯑꯣꯏꯔꯁꯨ ꯐꯠꯇ꯭ꯔꯗꯤꯕ ꯑꯩ ꯃꯤꯆꯪ ꯁꯨꯡꯆꯪ ꯍꯦꯛ ꯆꯪꯉꯣꯏ ꯂꯝꯖꯥ ꯁꯔꯥ ꯃꯆꯥꯅꯤ ꯍꯥꯏꯒꯦ ꯍꯥꯏꯖꯁꯅꯨ ꯁꯥꯂꯥ ꯃꯔꯨꯞꯁꯤꯡꯗꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯩ ꯄ꯭ꯔꯦꯝ ꯃꯈꯥ ꯇꯥꯔꯛꯏ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯤꯅꯥꯏ ꯍꯥꯏꯁꯤꯅꯦ ꯃꯈꯣꯏꯁꯨ ꯇꯤꯟꯅꯅꯤꯡꯕ ꯇꯤꯟꯅꯖꯧ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯌꯦꯜꯂꯛꯑꯗꯤꯕ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯄ꯭ꯔꯦꯝꯒꯤ ꯃꯃꯥ ꯐꯣꯟ ꯇꯧꯔꯛꯏ ꯄ꯭ꯔꯦꯝꯅ ꯄꯂꯦꯝꯏꯃꯥ ꯐꯣꯠꯄꯤ ꯐꯣꯠꯂꯒ ꯁꯦꯒꯥꯏꯕ ꯍꯦꯟꯖꯤꯟꯕꯤ ꯃꯃꯥꯅ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯍꯜꯂꯛꯇꯧꯕ ꯅꯣꯏ ꯅꯄꯥꯝꯆꯥꯅ ꯑꯩ ꯑꯣꯠꯄꯁꯦ ꯑꯣꯠꯂꯤꯗꯀꯣ ꯑꯩꯗꯤ ꯄꯥꯈꯪꯅꯦ ꯅꯣꯏꯅ ꯄꯨꯔꯣꯏꯕꯗꯣ ꯑꯇꯣꯝꯕꯤ ꯄꯨꯔꯛꯇꯅ ꯑꯗꯨꯝ ꯁꯦꯟꯅꯖꯧ ꯃꯄꯥ ꯐꯠꯇ꯭ꯔꯦꯗꯅ ꯅꯪꯁꯨ ꯁꯥꯟꯅ ꯌꯨꯅꯩꯕ ꯍꯧꯔꯕ꯭ꯔꯣ ꯃꯔꯥ ꯐꯠꯇꯅ ꯃꯍꯩꯅ ꯑꯐꯕ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ ꯏꯃꯥ ꯑꯩꯒꯤ ꯍꯛꯆꯥꯡꯗ ꯆꯦꯜꯂꯤꯕ ꯏꯁꯦ ꯏꯄꯥ ꯐꯠꯇꯕꯒꯤ ꯏꯗꯨꯅꯦ ꯕ꯭ꯔꯦꯟꯁꯤꯅ ꯐꯥꯊꯕꯒꯤ ꯋꯥꯅꯦ ꯕ꯭ꯔꯦꯛ ꯐꯥꯕꯒꯤ ꯋꯥꯅꯦ ꯈꯪꯂꯕ ꯐꯣꯠꯄꯤ ꯋꯥꯆꯣꯏ ꯉꯥꯡꯅꯅꯨ ꯄꯨꯡꯁꯦ 9 ꯇꯥꯔꯦ ꯄ꯭ꯔꯞ ꯆꯪꯂꯧꯀꯣ ꯄ꯭ꯔꯦꯝ ꯂꯥꯎꯈꯠꯂꯛꯏ ꯊꯝꯃꯣ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯃꯤꯅꯥꯏ ꯍꯥꯏꯁꯤꯅꯤ ꯚꯥꯏꯖꯤꯀꯣ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯍꯥꯠꯇꯣꯛꯄꯤꯌꯣ ꯑꯝꯇ ꯏꯃꯥꯁꯦ ꯌꯥꯝ ꯋꯥꯔꯕꯅꯤ ꯔꯣꯖꯔꯅ ꯚꯥꯏ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯕ꯭ꯔꯣꯖꯦꯟ ꯍꯥꯏꯕ ꯁꯛꯇꯣ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯂꯥꯛꯑꯦ ꯑꯗꯨꯒ ꯅꯆꯥꯅꯨꯄꯥꯗꯨ ꯃꯈꯣꯏꯗ ꯇꯤꯟꯅꯕꯅꯤꯅ ꯄꯥꯎ ꯂꯣꯏꯅ ꯈꯪꯅꯔꯒꯅꯤ ꯃꯄꯥꯟ ꯂꯝꯗ ꯃꯍꯩ ꯇꯝꯕ ꯊꯥꯗꯣꯛꯈ꯭ꯔꯣ ꯀꯥꯏꯅ ꯂꯥꯛ 5 ꯄꯤꯔꯝꯃꯦ ꯏ ꯀꯥꯃꯟꯗꯅ ꯑꯩ ꯄ꯭ꯔꯞ ꯊꯣꯛꯂꯒ ꯄꯩꯁꯥ ꯌꯥꯎꯕ ꯈꯥꯎꯗ ꯁꯨꯃꯥꯡꯗ ꯂꯪꯊꯣꯛꯄꯅꯤ
ꯑꯗꯨꯒ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯄ꯭ꯔꯦꯝ ꯁꯠ ꯀꯞꯄꯤ꯫ ꯔꯣꯖꯔꯅ ꯚꯥꯏ ꯑꯗꯨꯒ ꯀꯩꯗꯧꯔꯕ? ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯩꯁꯦ ꯁꯥ ꯁꯟ ꯐꯨꯕꯗꯧꯅ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯃꯥꯡꯗ ꯐꯨꯔꯤꯅꯤ꯫ ꯑꯩꯁꯨ ꯏ ꯀꯥꯃꯗꯅ ꯈꯨꯠ ꯍꯟꯕꯅꯤ꯫ ꯑꯗꯩ ꯕ꯭ꯔꯣꯖꯦꯟ ꯍꯣꯏꯗ ꯂꯩꯈ꯭ꯔꯦ꯫ ꯅꯨꯡꯇꯤꯒꯤꯅꯤ ꯃꯊꯤꯕꯣꯡ ꯃꯌꯨ ꯊꯛꯂꯒ ꯍꯜꯂꯛꯏꯁꯦ꯫ ꯃꯥꯅ ꯐꯠꯇ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯁꯦ ꯉꯁꯤꯗꯒꯤ ꯅꯨꯡꯇꯤꯒꯤ ꯐꯨꯜ ꯊꯛꯀꯦ ꯈꯪꯅꯤ꯫ ꯔꯣꯖꯔꯅ ꯄ꯭ꯔꯦꯝꯕꯨ ꯀꯣꯟꯁꯤꯟꯕꯤ꯫ ꯚꯥꯏ ꯃꯈꯣꯏꯅ ꯐꯠꯇꯕ ꯇꯧꯔꯒ ꯚꯥꯏꯅ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯂꯣꯏꯅꯔꯛꯄ ꯅꯠꯇꯤꯌꯦ꯫ ꯑꯗꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯒꯅꯨ꯫ ꯑꯐꯕ ꯃꯤ ꯑꯣꯏꯔꯒ ꯏꯀꯥꯏꯕ ꯄꯤꯌꯣ꯫ ꯉꯁꯤꯕꯨꯗꯤ ꯊꯛꯂꯣ, ꯍꯌꯦꯡꯗꯒꯤ ꯊꯛꯀꯅꯨ꯫ ꯄ꯭ꯔꯦꯝꯅ ꯚꯥꯏ ꯅꯪ ꯔꯣꯖꯔꯣ ꯅꯠꯇ꯭ꯔꯒ ꯖꯦꯀꯣꯕꯂꯣ? ꯔꯣꯖꯔꯅ ꯑꯅꯤꯃꯛꯅꯤ꯫ ꯄ꯭ꯔꯦꯝ ꯀꯞꯄꯒ ꯚꯥꯏ ꯑꯩ ꯅꯣꯏꯅꯤꯃꯛ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯌꯦ꯫ ꯏꯇꯨ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯔꯣꯏ꯫ ꯔꯣꯖꯔꯅ ꯑꯩꯁꯨ ꯅꯣꯏꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯚꯥꯏ꯫ ꯂꯤꯅ ꯀꯞꯇꯨꯝ ꯀꯞꯅꯤꯡꯉꯦꯗ꯫ ꯏꯔꯤꯛꯅ ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯀꯛꯑꯣ꯫ ꯏꯔꯤꯛꯅ ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯀꯞꯄꯣ ꯅꯪ ꯃꯁꯨꯕ꯫ ꯂꯤꯅ ꯁꯨꯝ ꯍꯥꯏꯕꯅꯤꯗ꯫ ꯃꯈꯥꯗꯅ ꯏꯕꯦꯝꯍꯜꯅ ꯏꯕꯦꯝꯃ ꯃꯤꯔꯣꯜꯒ ꯂꯩꯇ꯭ꯔꯦ ꯅꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ꯫ ꯅꯦꯅꯦꯁꯨ ꯆꯥꯛ ꯊꯣꯡꯂꯕꯅꯤ ꯂꯥꯎ ꯆꯥꯛ ꯆꯥꯎꯔꯁꯦ꯫ ꯃꯈꯣꯏ ꯉꯥꯏꯔꯗꯤ ꯏꯃꯧ ꯆꯥꯛ ꯂꯥꯝꯂꯅꯤ꯫ ꯑꯕꯦꯝꯅ ꯅꯦꯅꯦ ꯂꯥꯝꯗꯦꯗ ꯈꯔ ꯆꯥꯎꯔꯁꯤ ꯂꯥꯛꯎ ꯅꯣꯏ ꯃꯃꯥꯁꯨ ꯉꯥꯏꯍꯧꯔꯕꯅꯤ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯑꯕꯦꯝ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯃꯊꯛꯇ ꯃꯌꯥꯝ ꯂꯥꯡꯕꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯅ ꯍꯩ ꯑꯆꯧꯕ ꯅꯣꯏ ꯃꯌꯥꯝ ꯄꯪꯊꯦꯡ ꯊꯦꯡꯒꯅꯨꯀꯣ꯫ ꯔꯣꯀꯤꯅ ꯍꯣꯏ ꯄꯨꯡ 11ꯗ ꯀ꯭ꯂꯣꯁ ꯇꯧꯔꯗꯧꯅꯤ꯫ ꯄꯨꯟꯕꯨ ꯄꯨꯟꯈ꯭ꯔꯗꯤ ꯃꯩ ꯏꯁꯤꯡꯒꯁꯦ ꯆꯪꯄꯣꯟꯇꯦꯕ꯫ ꯁꯨꯅꯤꯇꯥꯅ ꯏꯕꯦꯝꯃ ꯂꯥꯎ ꯏꯃꯥ ꯍꯣꯏꯒꯤꯗꯤ ꯃꯤꯔꯣꯜꯒ ꯂꯩꯖꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ ꯃꯈꯣꯏꯗꯤ ꯄꯥꯛꯅ ꯀꯨꯝꯂꯛꯂꯔꯣই꯫ ꯍꯣꯏ ꯃꯃꯥ ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯑꯃ ꯂꯩꯖꯩ꯫ ꯃꯃꯥꯅꯁꯨ ꯑꯄꯥꯝꯕꯗꯣ ꯌꯦꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯊꯨꯕꯤꯗ ꯂꯨꯍꯣꯡꯂꯁꯤ꯫ ꯅꯈꯣꯏꯒꯤꯁꯨ ꯅꯍꯩ ꯅꯁꯤꯡꯗꯣ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯒ ꯇꯝꯍꯟꯅꯤ꯫ ꯏꯃꯥꯒꯤꯗꯤ ꯅꯤꯡꯉꯣꯜꯁꯨ ꯌꯥꯎꯖꯗꯦ꯫ ꯏꯃꯧꯕꯨ ꯃꯧꯅꯤ ꯀꯥꯏꯅ ꯈꯜꯂꯣꯏ꯫ ꯍꯦꯛ ꯄꯣꯛꯆꯕꯤ ꯏꯆꯥ ꯅꯤꯡꯉꯣꯜꯅꯤ ꯈꯟꯗꯧꯔꯤꯕꯅꯤ꯫ ꯏꯕꯦꯝꯍꯜꯅ ꯏꯕꯦꯝꯃ ꯏꯃꯧꯅ ꯂꯩꯕꯗ ꯀꯩꯝꯇ ꯋꯥꯔꯣꯏꯀꯣ꯫ ꯃꯤꯔꯣꯜ ꯂꯩꯇꯦ ꯍꯥꯏꯕꯒꯤ ꯈꯛꯇꯅꯤ ꯂꯣꯏꯅꯅ ꯅꯤꯡꯊꯨꯡꯍꯟꯅꯤꯗ꯫ ꯑꯕꯦꯝ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩ꯫ ꯁꯨꯅꯤꯇꯥꯅ ꯏꯅꯝꯃ ꯃꯈꯣꯏꯗꯨꯕꯨ ꯍꯥꯏꯔꯝꯂꯕ꯭ꯔꯣ? ꯏꯕꯦꯝꯍꯜꯅ ꯍꯥꯏꯗꯤ ꯍꯥꯏꯔꯝꯂꯕꯅꯦ ꯄꯨꯡ 11ꯗ ꯂꯣꯏꯁꯤꯟꯒꯦꯌꯦ꯫ ꯃꯈꯣꯏꯁꯤꯗꯤꯕ꯫ ꯏꯕꯦꯝꯃ ꯆꯥꯔꯣ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯒ ꯑꯕꯦꯝꯅ ꯀꯣꯜꯂꯤꯛꯇꯨ ꯐꯦꯡꯕ ꯂꯣꯏꯁꯤꯟꯕ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ꯫ ꯏꯕꯦꯝꯍꯜꯅ ꯙꯥꯒꯤ ꯀꯥꯗ ꯄꯣꯊꯥꯔꯨꯔꯣꯀꯣ ꯅꯦꯅꯦꯁꯨ ꯄꯣꯊꯥꯔꯨꯔꯒꯦ꯫ ꯍꯣꯏ ꯅꯦꯅꯦ꯫ ꯑꯕꯦꯝ ꯔꯣꯖꯔꯒꯤ ꯀꯥꯗ ꯀꯥꯈꯠꯂꯛꯏ꯫ ꯁꯨꯝ ꯀꯥꯗꯨ ꯂꯣꯏꯁꯤꯟꯕꯗ ꯃꯣꯟ ꯃꯈꯥꯗ ꯐꯣꯇꯣ ꯂꯩꯕꯗꯨ ꯌꯦꯡꯂꯨꯏ꯫ ꯍꯤꯡꯂꯤꯉꯩꯗ ꯈꯪꯍꯧꯗ꯭ꯔꯕ ꯖꯦꯀꯣꯕꯀꯤ ꯐꯣꯇꯣꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯅꯝꯃꯤꯟꯅꯕꯅꯤ꯫ ꯖꯦꯀꯣꯕ ꯅꯈꯣꯏ ꯗꯗꯥꯅ ꯅꯪꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ꯫ ꯍꯤꯡꯂꯤꯉꯩꯗꯗꯤ ꯎꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯈꯣꯏ ꯗꯗꯥꯅ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯕ ꯄꯥꯝꯖꯩꯌꯦ꯫ ꯅꯪꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯖꯒꯦꯀꯣ꯫ ꯑꯕꯦꯝ ꯀꯞꯄꯤ꯫ ꯏꯁꯣꯔ ꯅꯪꯁꯨ ꯐꯠꯃꯟꯗꯦ ꯑꯁꯨꯛ ꯅꯨꯡꯁꯤꯅꯖꯕ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯍꯦꯛ ꯈꯥꯏꯗꯣꯛꯄꯤꯕ꯫ ꯑꯕꯦꯝꯗꯤ ꯔꯣꯖꯔꯒꯤ ꯑꯋꯥꯕꯗꯨ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅꯤꯅ ꯆꯩꯅꯥꯗꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯊꯛꯇꯅ ꯃꯔꯨꯞꯁꯤꯡꯗꯣ ꯅꯣꯡꯇ ꯌꯨ ꯉꯥꯎꯗꯕꯗꯣ ꯉꯁꯤꯗꯤ ꯄꯨꯂꯞ ꯉꯥꯎꯃꯤꯟꯅꯔꯦ꯫ ꯔꯣꯀꯤꯅ ꯄꯨꯡꯁꯦ ꯊꯦꯡꯉꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯦ ꯏꯃꯥꯅ ꯆꯩꯔꯛꯂꯅꯤ꯫
ꯔꯣꯖꯔꯅ ꯍꯥꯏ ꯉꯝꯗ ꯂꯩꯔꯕꯅꯦ꯫ ꯂꯤꯅ ꯆꯣ ꯇꯨꯃꯤꯟꯅꯧꯔꯣ ꯑꯩꯈꯣꯏ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯔꯣꯖꯔ ꯍꯥꯏꯔꯦꯞ ꯅꯣꯛꯂꯒ ꯌꯥꯅꯤꯗ ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯟꯒꯦ꯫ ꯕꯥꯏ ꯅꯣꯏ ꯊꯦꯡꯂꯦ ꯍꯟꯈ꯭ꯔꯣ ꯍꯌꯦꯡ ꯉꯟꯇꯥ ꯂꯥꯛꯎꯀꯣ꯫ ꯄ꯭ꯔꯦꯝꯅ ꯑꯣꯀꯦ꯫ ꯃꯔꯨꯞꯁꯤꯡꯗꯨ ꯍꯥꯏꯔꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯆꯥꯏꯔꯤꯕꯁꯤꯡꯗꯨ ꯔꯣꯖꯔꯅ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯥꯁꯨ ꯄꯣꯊꯥꯕ ꯆꯪꯂꯛꯏ꯫ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯌꯨ ꯉꯥꯎꯕꯅꯤꯅ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯔꯣꯖꯔꯅ ꯕꯦꯝ ꯇꯨꯝꯃꯕꯣ? ꯑꯕꯦꯝꯗꯤ ꯑꯁꯦꯡꯕꯒꯤ ꯇꯨꯝꯈꯤꯕꯅ ꯍꯧꯗꯣꯛꯄꯗꯨ ꯇꯥꯔꯝꯗꯦ꯫ ꯖꯦꯀꯣꯕ ꯐꯠꯊꯣꯛꯀꯤ ꯇꯨꯝꯍꯧꯔꯣ꯫ ꯔꯣꯖꯔꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯃꯤ ꯐꯠꯇꯕ ꯊꯤꯔꯨꯒꯦ꯫ ꯑꯁ ꯍꯣꯏ꯫ ꯖꯦꯀꯣꯕꯀꯤ ꯊꯋꯥꯏꯗꯨ ꯌꯨꯝꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ꯫ ꯔꯣꯖꯔꯁꯨ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦ꯫